popi mayam thadana khotana hojik mai thai thade haina tawba punamaka se akhoi particular oina hainingde kaya lebra haimsu akhoi khangde yamna hengkatba moong da tawraga ngasi Manipur da akhoi chinnaw naga singi marakta indigenous people singi marakta foothills ki area khara da yamna hojik akhoi da threat chawna laiba aki akhang phaholiba pandaba thoklaliba mayam punamak se gari chatpada lutpa thra tawba adu akhoi memorandum ni maramdi su agreement tawbase Manipur da peace maintain tawningai peace and harmony ki tamakta su se thamkhibani haina lawe aduga su thamba matamda magi agreement da recruit punto tawba yaroi khulai pairaga chatba yaroi unlawful activities mayam tawba yaroi akai attack mi khana chainaba puba chaiba adu umba punamak tu tawba yaroi haiba agreement da yauribani aduna su thambaje peace ki tamakta akoina thambani haina lawe aduga ngasi su lairiba sina akoi maruwaina foothills da laiba naga aduga naga ki area ayambada moi ki support na akoi ki popi kaya tharaga akoi ki indigenous people singa adugumba disturb maya awaba kaya piba aduga masai ki khun mayam se encroach tawsalakpa aduga masai lambi anokpa mayam kaklakpa Sikumpa mayam pamdaba thodok sina akhoi ki lairiba atmosphere peaceful atmosphere sina yamna akaiba ma pibadagi akhoina su gi maram se detail public amada khamhan bio haibagi memorandum ni maruwaina su thambagi ase akhoi gi magi masing lairaga 2008 agreement tawda loina total se 2167 gators ni haina hai moise stipend piraga aduna Churachandpur district ki kem amada 551 ni aduga atopa amada 204 gators ni madu Tenopal district da aduga atopa ama Kampopi da 807 ni gators ni mafamada Chandel da abuka 178 ni aduga Phejol da 427 mayam si putsalaga 2167 gators ni heba adu chahi tara kun yaw tawre ba asi marakta mi sikibal lai tabasu mayam lai ramgani kari no haibado akhoi da detail api bio haibane aduna 2167 gators ase lai hairaga hojik chidi yamna 5000 6000 henba mong da su akhoi na uba phangba aduna masigi detail piriba masi stipend su piriba aduna masigi su thambagi accountability ama Praja da public da pigadabani aduga su thambase nasai haibado akhoi support tawai peace purak ngai ki tamakta peace leningai state da adugi tamakta punamak afaba du di akhoi loina support tawbani akhoi support tawai adugu ngasidi su gi masingje kaya leibra haim so akhoi khamde yamna hengkatba moong da tawraga ngasi Manipur da akhoi chinnaw naga singi marakta indigenous people singi marakta foothills ki area khara da yamna hojik akhoi da threat chawna laiba aki akhang phaholiba pandaba thoklaliba mayam punamak se gari chatpada lutpa thra tawba aduga migi lamda khunda naga area singda eta encroach tawraga popi mayam thadana khotana hojik mai thai thade haina tawba punamak se akhoi particular oina hainingde adubu masi su hairiba agreement asigi maram na oiraga punamak se akhoi chawthoklaga thokhibadagi ngasi Manipur da yamna akaiba ma akhoi da pibire haibagi tamakta akhoi da Union Home Minister Amit Shah ji da aduga Governor of Manipur da masigi su gi agreement 2008 da tawkhiba mayam se public da detail ama status ama phajana pibio nataba tarade masi su sina peace thamningai lakningai natana hena Manipur da leminari punama khada chaininga akaibagi wafam ama problem ama great oihan khre haibigi matangda status ase su thambagi su agreement ki status se akhoina athubada pigadabani haibagi memorandum ama akhoina ngasi pisan khibani aduna masi daseta detail akhoina iraga loina pigre detail yaure su se number kaya lo kamaina lakhibuno haibagi game gi maming yauna aduga su se 2025 ka loikhibani agreement se adu hojikna status se kamaina chathari buno aduga asai su se taramari leirambadegi hantarabani 7 khaktani haibasisu akhoida
reality to utgadabani haibani aduna 2025 da expire okiba suze hoji karmai na chathari bra haiba asigi status se detail ama PBO haibagi ngasi akhoina union home minister Amit Shah ji ka akhoi governor Ajay Kumar Balada vision khiba akhoi memorandum che sini aduna che sida nohai mayam su mase lobby kapi bayani